Ukraine की war zone दा Siba Amadi Changba Haibasi Laibakta Leire. Ukraine की nongpok thangba war zone दा Laibakta miyoi singna Siba Amadi Changba Haibasi Laki Mapham na Leire haina official report amagi matungin na phongdok le. Russia amadi Ukraine na soknariba lan asige Eastern Front da Leiriba miyoi singna hingba natraga Siba Haibasi chance ki wafam da Leire. Russia na February thada Ukraine da landasin kraba matung tarakpada capital kip lauksin bangam khide. Masigi matung tarakpada Russia gi lanmi sing asina makhoi ge campaign ase border gi paring da leriba region sing da mijeng sangduna attack tawba haurakhe. Ing 2014 gi matamdagi hauraga Ukraine gi nongpok thangba lamdam asida Russia na back tawba pro Moscow separatist singa Ukraine gi lanmi singa lanthengna duna lakhibane. Ing 2014 gi matamadudda Russia na kha nongpok thangba Crimea Peninsula bo annex tawkhibaga loinana pro Russian separatist singbo Russia na support tawkhe. Russia gi lanmi singna Ukraine gi nongpok thangba lamdam gi saruk asida lan khumang yangsin na changsin batarabasu Ukraine gi lanmi sing gi maikai dagi akan ba thing ba piduna lan thengna re masida nakalani gi marakta artillery kapna ba yauna akan ba mong da khut thongna ba gi thawong sing chathare Ukraine gi nongpok thangba war zone da lediba lanmi amade civilian pumnamakta hingba natraga Siba se laibak phabagi makha pona leire. Ukraine gi masaki chahi 16 suraba lanmi Bogdan kauba man haikibada Aikoina lan khong da phamduna leringai matamda yekna basingna kabla khiba nongmai marusing yamna kungman khibana maram oidaga aikoi gi kok phauba thangatpa ngamkhide. Russia gi lan mesingna artillery kaptuna attack tawrokhiba asida lan khong da sangsin dunu leidaga strike tongna bagi tanja adu ngai dunu leikhe. Frontline city Soledad gi lambi nakal da Ukraine gi lan me Oleg Yashub nongmaina panduna siramgadabadage samnada nanthok hokhe. Mahakna numit humni marini gi pothaba phangdabadage pothanaba lakhiba matamda ikhang khangawdana tenga mana bomb kapsilakpadage samnada hingawkhibani haire. Russian nuclear industry da sanction thamjinaba Zelensky na dabi tawkhre. Russian forces na khudum chansilaga leriba Ukraine ge Zaporizhian nuclear plant da lan thokpa maram na Russia gi nuclear industry da sanction thamjin bi haina Ukraine gi president Volodymyr Zelensky na dabi tawkhre. Kha Ukraine da lediba nuclear plant ase mi ki hanba masung Ukraine gi leadership da amade Prithvi pumbada blackmail tawna bagi damak Russia na sizinari haina Zelensky na mahaki numidang khuding gi piba video paujel da phongdokhe. Europe ta khwaidagi chawba oiriba Zaporizhia nuclear plant ge premise da bomb kapsin bagi thokdok sing thokpada Russia amasung Ukraine animangna amana amada maral sinare. Russian forces na plan ase khudum chansilaga mafamdu da khulai kaya marum paisinba masung khud halakpa ngamdana bagi mawong da plan adu dagi bomb kapthorokpagi thabak tawri haina Zelensky na haikhe. Plan asidagi Russia na Dnipro reservoir wangmada leiba Nikopol amasung Marhanes town singda attack tawraki haina Zelensky na haikhe. Nuclear plan adu da Russian forces saithoklaga leiba maramna Europe da radioactive threat ki chang hengalakle masi cold war matamda fawba thokidava changdani haina Zelensky na haikhe. Russia na tawriba thoksil asigi mayokta haksinba paukhum pibiyu haina president na dabi tawkhe. Aroibada tabiriba pumnamakpu thagachare.